Myanmar gi former MP amana Manipurda Kuki Militant Group 8gi Luchingba Oiri, Indian passport Pairi, voting Rightsu Fangli. Haukiba chahi 1990 da Myanmar da Member of Parliament MP oiramba Myanmar citizen Thangalian Pau Guite hauji Manipurda Kuki Militant Group 8gi Luchingba Oibada natana Indian passport Pairi amasung voting right Fangli haina report amana haire. India ki internal security ka mari lainana Indo-Myanmar border fencing asi yamna maruoiba ama oirabasu Christian body sing na back tauba Kuki Jomi amasung Mar militant group sing na Indo-Myanmar border fencing amasung free movement regime gi mayokta lairibasigi maruoibadi sanglaba matam asi Indo-Myanmar border gi open border sing da nakal animaki militant singi free militant route ama oina lairakhiba asina ne Manipur da hauji India government ka su sign taunaduna Santi gi wari sathanariba Kuki Militant Group 9 asibu lusingliba Thangalian Pau Guite asi Myanmar National oibada natana India da laiduna laibak asida tongan bay anti-national activity kaya ama chathabada hakthengna senai adubu hairiba sing asi India government na khanglakpadagi haukiba chahi 2019 da Myanmar National amana matau karamna Indian passport pairam libanu haibasigi matangda inquiry ama chathakrai Report amagi matungina hauji India ga su sign taunariba Kuki Jomi Mar underground outfit singi apunba umbrella body ama oiriba UPF ki constituent partner ama oiriba ZRA gi president oiriba Thangalian Pau Guite asi Myanmar citizen amane masigi matangda Bharat Sarkar gi Home Ministry gi maikaidagi Manipur Sarkar gi Chief Secretary da notice serve tawduna Myanmar citizen oiriba Thangalian Pau Guite na matau karamna Indian passport pairam libanu haibagi matangda matik saba paukhum pirangna bakhangan balaikrai Thangalian Pau Guite asi Myanmar gi Chin state ki Tonjang township ki Palmon village dagi ne loinana ing 1950 da Myanmar da Jaumi National Congress ki candidate ama oina Myanmar gi MP oina elect tawkhibane adumapu mahak phagani haina kibadagi Myanmar thadokuna senkibane Home Ministry gi maikaidagi makhata na hairivana ZRO gi Luchingba Oiriba Thangalian Pau Guite asi 1995 tagi hauna Manipur gi Churachandpur district ta lairakibane matam adudagi ngasi fauba Thangalian Pau Guite mahaki pongnafam lamdam oiriba Myanmar da satre Myanmar citizen oiriba Thangalian Pau Guite asi Indian passport paibada natana voter ID card paiduna Indian citizen ama oina vote thadabagi hak fauba phangle Mahak tanatana mahaki imung manung fauba Manipur gi voter oina register tawre amarom da India gi international security ga mari lainana hauji Indo-Myanmar border fencing khaba gi thabak yamna kana sathare India gi northeast state sing amasung Myanmar ga lona ba kilometer 1494 sangba Indo-Myanmar border fencing khaba gi thabak asina maram oiraga lakadori ba chahi 10 gi matungda di border asi lanthok lansin yadana ikoi koisilaga lairaga nei Bharat Sarkar ki Cabinet Committee on Security na border fencing khaba yauna border gi lambi sembaga mari lainana mamang sahi 2024 gi March thada lupa crore 19,000 kaithokpada ayaba pikrai loinana mamang sahi 2024 gi December dagi haujik faubada Indian Authority na India gi Northeast State lairiba Myanmar National 1992 kadai da lairiba gi haibadusu mapping tawba loikrai Hairiba miyoising asi ayambana Mizoram amasung Manipur gi chingi district sing da lai haiba Home Ministry na sabsana khangba ngamle haire